ngarang noalamdaida thokiba tawdoktu aduki matik thamoi sokna nuaite ngasai sacharui idi pikraba ngangani du gi leigidabagi mong du ubu matamda thamoi sokna nuaite de loina na koi hala matungda koi NDA gi seminariba honorable yamga honorable home minister su yobiraga koi punna sagi masi wari amata lawsi haidana yanan bada KSC NI edas sinaba haidana koi wari blawjare loinana edi thoiba thawdoksi aikoigi kitang peaceful atmosphere ama lakpasida shanti thuaiba pamba kangbu soidana oigani haibagi thajaba lei adubu singnariba potu hujik organization natraga individual singdu masak maming khangribanina madu simang sigi organization sinani haibadmokti ngasimak haiba ai kitang ganngani khanjai loinana hujik security meeting ama tawjagre as a Assam Rifle, CRPF and state police pullaga madudasu aikoina sarkar gi taraptagi thamjagi basi adi sumba incident se amhona thoktana ba yaragadi thiro ngasimak phabiro haibani yaragadi thiro ngasimak ngamna ba phabiro adu makoisu helicopter ga tawni yakona operation chathari haidana thamami aduna masi khwaidagi laibak thiba noitaba thawdo amane nai myam thamjagi akhoi ngasai honorable chief minister takpi khiba akhoi sarkar popular government ama lakpada protest tawba popular government ama lakpada lakhaningdaba aduga shanti hanjilakpa si amuk thugainingba haijaba tare adugumba miyoi khara natraga group ama na dumaina bom kapsinduna torong lawida yam nauriba angang ani aduga mama ama sokpa angang ani dudi akoi leigidre laibak thibadagi ngasai honorable CM na habi badone honorable CM so mafam du satpi aihak so pung ahumga minute kuntra manga adwaida ai mafam du yawjabani yengma matamna onthona shocking oiba adu social media gi through da manipur da leiriba prajapuna mangna yenga maduda thamoi sokpa yam nungaitaba phawbuda khoidesu samana na phawjai aduna honorable chief minister na ngasai takpi hibadon nungalamdai dagi honorable chief minister ga phawna jare haraga loktak brigade ki leiriba brigadier da amasung SP Bishnupur aduga leiriba Bishnupur district ki commandos punama akhoi jaga du da sang le haraga do ngasai culprit singh se thidoknaba massive combing operation ama tawnaba kanna khoi honajabani adubu laibak thibadagi haijaba tare operation gi sanction bada mi gi miyam si aman bana makhoi sanction bada khajitang thengba adugi maraksida khoisauna raba naharol kayama imai ben singa loinana khoi gi genmol da leiriba CRPF KM tamna sanction ba adu khoi the live tharakku matamda so ai hak isana haijabani madu ekhoi sangom si operation tawraga ngasai culprit oiba minungsi yaudra ba adugumba miyoi se du phana na ba ekhoi honajari makhoi sing asi soidana ngamna na ba ekhoi ningthi jana operation tawrakanda chopper na sing masijinara kanda ekhoi chopper sidi mamli banina masi kanu tawraga khitang an thorko sina na ba tawri haidana banam mafam adu sangbi ganu haidana live thagalaku matamda ai hak na haijabani adubu saubana henbadagi ekhoi khoisauna raba ai praja sing pen raba praja sing da koi thamoi phathabiu ekhoi sarkar gi side tagi security measures sing laura harga ngasai security meeting da honorable chief minister na haibi khiba makhoi si hingna natraga sina makhoi si phangna ba hona da ba yade haidana hoji combing operation yam kanna chathari aduna ina through media houses aina appeal tawjaning badi ekhoi hairiba miyoi sing asi phana na ba hona bada akhoi khara wakhan tapthare hairaga
हाइबदी सिक्योरिटी फोर्सेस मयाम अमा चंगसनगदबनिना मतम अमददी अखोगी स्टेट की कमांडो सिंह की सिंह चंग यादबदो ngasi de akhoi namna sing da sanghanjabane akhoina adubu ngasai gi CRPF ki amta attack torok sidagi amu commando sing som haidora kanda makoi ga asok apan sing sidi commando na bullet proof ki vehicle sing loi pun chakrabani na makoi sing samu lokthon bai hona matam da koi commando sing si amu withdraw tawba aduna withdraw tawdana ba akhoi shanti pungning khachitang phathabi re haraga shanti maintain tawre haraga hairiba akhoi na singnariba gothol gumba area sing si loina cordon tawra leire aduna masida huji huji so helicopter yauna operation chathari masida khoi punna sojok tawminara haraga tamthiraba adugumlaba phatraba miyoi sing adubu hingna masung sina phangnaba honabada akhoi sojok tawminasi haiba wafam sinina media ke through the thamjading masi manipur gi praja sing thank you talak sida ikui dana IDP akam pata lerambi koi issue gum bai jabatai sei tare tangai bi koi oinam sanu thoi masi yamna mawong tada mawong da laigidbagi wari koi loina khangi madu mamang dasu IDP gi sasing khara accident thokna laigidabasu sarkarna sagi mungduda ngamjaba khara mating pangambani ada handaksu samanaba mating du magsu pangani nai media thamjari loinana aina once again koi manipugi praja mayamda wakhan phadabiu laigiraba koi yamna nauribi ngang ani du makoi gisu sarkar gi bibang gopa exgracia koi soidu pijagani na praja mayam kitang wakhan phadabiraga sarkarna kano sing du culprit sing du phana phana bada koi thawai yauna mateng pangbiba pibiu hainaina media gi thongda appeal tawjari security lapses oi de haibadu ngasai honorable CM na takpi gre makoi khoi si NIA da sinar matung da khoina khangma ngangani aduga area dominate tawbodi akhoi gi loktak brigade na tawbone da lari CRPF akhoi gi company ani lei akhoi adu makoi da heng akhoi gi nithi jana case gi matang da NIA investigate taw matam da whether security lapses was there or not adu khangma ngangani hujik se khoi Assam amasung Bengal gi election gi akhoi di CPMFC withdraw tawba 20 company ma withdraw tawkhre another 30 masu withdraw tawba aduna punna akhoi dagi 100 plus company si withdraw tawne haibada ngasi mak honorable chief minister na akhoi lairiba situation sida akhoi CPMF sing si withdraw tawbiranu haiduna haibiba ado akhoi tang mamangi March ki tang kunda hybrid security review meeting ama union home minister na akhoi tawbi honorable chief minister na manipur gi hambiraga honorable governor ga khoi gi lok bhavan da adu de yamna clearly haibi gre honorable union home minister na ching oigera tam oigera khulai paina satpa yararoi number 1 number 2 da su group ta leitaba punama tampak oigera ching oigera makoi mathakta akoi operation sathagadawni the maximum khulai recover tawna bohonau within 2 months ta me phawgi manungda khulai punama recover tawgadawni masigi manungda ain na yadaba adugum labo khulai paibal lebi sing si muthan na bohonau hoiba kanba instruction nama already pibi khre aduna agent hoin Bengal gi election aduga Assam gi election loi matam da khoi gi security forces akhoi de withdraw tawriba sing si halakpa matam da akhoina massive combing operation tawra haraga maximum khulai lakhona na bai khoi hawat honagani maramdi akhoi gi election ma mang ta na leibani na yare mkhoi violence sing si thoktana smoothly election tawbo ngamna ba aduga Manipur gi shanti raksha Manipur da ing tappa progressive oiba Manipur ma oina ba akhoi sarkarna madu assurance akhoi gi praja sing da khoi pijari thank you. We are conducting massive combing operation to nab those culprits. Live or alive, we'll try to get them today itself, which is a strong instruction given by the Honorable Chief Minister to the security personnel in the security meeting, emergency security meeting held today under the chairmanship of the Honorable Chief Minister. That will cause the violation of the SUE agreement. So we'll take action against those SUE rule violators. Tomorrow the unified command meeting will be held. I will chair the meeting. This case we will hand over this case to NIA.